Loyalam EE-PAO tabiriba khudimakpu Huitrang Susmitana namidangi pau pizari ahanbida maruoiba headline. Leingakna Sotharaba Singi Tengbang Haiba scheme ama Houdoktuna Mateng kaya Piri haina Chief Minister na Houdoktuna. IRB personnel ama siduna leiram lei. Leingakna ngami haiduna Manipur da chahi mari muk local body Singi mikhal pangtoktana constitution khungoi naduna leire haina heramani na Houdoktuna. PAO sandona pijari. Leingakna Sotharaba Singi Tengbang Haiba scheme ama Houdoktuna Mateng kaya Piri haina Chief Minister na Houdoktuna. Lamdam asida leminariba akhoi khudimak chap manana hingminaba haibasi lengak asigi pandamni adubu isorna labakta tamlapa amadi accident maram oiduna hakjangi phibam soinaiba kaya akhoi gi irakta yaudaba nate adugumlaba phibam sadraba miyushing adugi damak lengak asina yaifa thorang kaya paikhatli makhatana su paikhatkigani haina Chief Minister and Viren phongdokhrei. Wafam asingasi Social Welfare Department mapung oiba thawang loduna Chief Minister gi Banglo da pangthokiba distribution of advanced prosthetic device sing khusinabagi thoramda haikibani. Chief Minister na makhatana phongdokibada hauzik lengak asina Sotharaba Singi Tengbang Haiba scheme ama hudokpagalonena mateng kaya Piri. Pamungdagi hauga kangkhat pangamdraba miyoi lising mapan hembada thagi lupa lising amaga chonga Piri. Mahiroi Singi oinasu thada lupa lising nipan Piri. Ngasi su hakchangi phibam chadraba singda myoelectric handles amadi motorized wheelchair sing ase khusinori. Maram aduna person with disabilities singna pukning hanthaba tawbiganu nakhoi gi damakta lengak ama lengdana leri haiki. Thoram aduda Social Welfare Minister Haikam Dingo, Minister Khasim Basum, atai MLA sing amadi marilenaba loishangi officer sing saruyaki. Thoram aduga marilenana khangalaba person with disabilities singda myoelectric handles amadi motorized wheelchair sing asi CM na khusinaki. IRB personnel ama siduna leiramlei. Kakching District ki Kurau Popi da leiba Industrial State Complex da leiba Taramathoi Subai Indian Reserve Battalion IRB ki personnel ama siduna leiram lehari. Laikhidraba IRB personnel adugi maming Silaingam Singloi chahi kunthra manga apokpa Romesh Singlai kawi kasom khulendagini mahaki rifleman number 01123471 ni mahak masagi tumpham kada siduna leiramani hari. PAO asina hai ngarang ayu hogalaktabadagi mahaki ka aduda changduna yengluba matamda ka adu manungdagi thong londuna leiramki kaubudasu khumlaktabadagi meyam changna thong hangdoktuna yengluba matamda sirga leiramkhibani thodog adugi matangda police na UD case ama lokhakhre hari. Leingakna ngami haiduna Manipur da chahi mari muk local body singi mikhal pangthoktana constitution khongoi naduna leire haina heramani na phongdorakli. Manipur da hokiba chahi mari muk local body sing matang sena Autonomous District Council ADC, Urban Local Body Municipality Nagar Panchayat, Rural Local Body Gram Panchayat Jila Parishad singi election pangthoktana Leingakna ngami haibagi matagum Constitution khongoi naduna ek amasung rule sing thugaiduna laklibasi ekwigi lebak India asi karamna Republic oribano haina ad hoc committee All Manipur elected PRIS of lising ani taratare na nungaitaba phongdorakli. Committee asigi chairman Fairoi Jam Heramani na press thokpa cherol asina haribadi Manipur lengakpu pendaba kaya phongdorakli. Lengaki makok oidiba Chief Minister na ngaihak oidaba kaya ngangduna leire election tawragani haiduna kayarak machinthiduna leire hari. Governor da wakat cherol thare Union Minister da memorandum pire sanaba thabak amata lokhat pirakte masigi ona tenabada lengaki phurit khawdagi puthorapa makhoigi khuchabi miyosingna administrative committee samjinduna Panchayat pu amuba kali station mire lonana Manipur Panchayati Ras ek pusu lana lamjingle aduga lengaki makok CM na Panchayat mathok fazana tawri haina mathok makhau pong na lauri mathok fazana tawri haribasi karamna haribano haina hanglali. General asina hai State Finance Commission Award ki senfam na Panchayat sing chawkhanaba plan tawribra taramanga suba Finance Commission gi yamlaba Panchayat share sing phanghanna leire lairab sing gi yumsa role MMYAG gi mithopam thopa senfam sing pithoktana leibana yumsa ba lushinba ngamdana yum kaya nongkhang chaiduna leiriba asi chahi kaya sure pradana pigedaba chi chang kaya hauzik kanana piribage khudong chadaba mayam asi khangna khangsin nadana leiraga Panchayat mathok phajana tawri hairabadi kari gi Panchayat
panchayat linkhatliba panchayat muthatpiro go to village na panchayat ki mahut sinba yagadra hainasu phangdorakli cherolasina arweba haribaji republic oire lawbagi mahut republic ki wahanthok lehena ba lengana khona haningbagi apamba phangdorakli adu oirabadi masana manipur bu santi lakani habigi thajabasu thamlakli Paugi marak thatna Loyalam EE-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu MU gi vice chancellor amadi register governor na kauduna warisana kray Manipur gi governor Ajay Kumar Valla Manipur University ki vice chancellor Professor N Lokendra Singh amadi register bu Raj Bhavan da kauduna warisana kray hari Warisanaba aduda Governor Ajay Kumar Vallagi Maikidigi Manipur University ki academic session kaihandanaba amadi hena phagathanaba yauna convocation ga mari lenaba Hiram Singda watanaki Vice Chancellor Professor N Lokendra Singi Maikidigi su MU da thengnariba awa nungai kayagi paudamsu Governor da mari chumna tamki hari Tongan mafamdagi fagalakpat nisagi polam sing kg 413.3 cm na mai thaduna manghankrai Manipur Leingakna war on drug lepalaitana changsilakpa khongjang ama oina tongan mafam kayadagi fagalakiba nisagi potlam kg 413.3 Chief Minister Nongthomam Birena mai thaduna manghankrai Ngasi Imphal West District ki lamdingda leba Siza Kamal Biomedical Vascular Treatment Facility da yamlaba nisagi polam sing mai thaduna manghan kiba aduga mari lenana Chief Minister N Virena phongdo kibada ing kumja lisingani tarata BJP lengak lakpadigi naha oirabi sing nisagi ipakta tawduna leriba asi thengnanaba war on drug asi hodopani Housing Manipur da tholiba irang asisu war on drug hodolubagi achoba maram amani haina international gi thakta miyamna khanari Hojiksu popi thaba handri Leingakna su khongpham amata hanba leitana nisa maru fangna muthatnaba honari Hojiksu helicopter sizinaduna popi kadai da thari habadu Houdoktuna CRPF BSF Forest Army AR amadi State Force ina yanthatpagi thabak chathari Jochampur Cycle Ukrul amadi Kangpopi dasu popi yanthatpagi thabak chathari Fagalakiba drug mayam adu miyamna kadai da thambage haina hangliba adu miyamda khangnaba ngasi asiga taruklak shuba oina media yauraga nisagi polam sing asi manghanbani hojik lamdam asida drug sizinaba asi chang yamna hanthare hanade miyoi lising romda leramba adu handaraktuna miyoi cha khara khutamak ngaire North AOC da leramba drug sizinaba miyoi sing fagalaga rehabilitation center sing da thamlaga layangli ukrul dasu rehabilitation center ama sanaba lupa crore manga kaithoklei atai district sing dasu rehabilitation center marangkai na thamnaba honari haiki Operation da khulai kaya fagale ekar kuntra manga da tharamba popi pambi sing yanthakrei Security Force na lokhalakpa chesing tharangi saruk ama oina Manipur gi ching amasung tam ani gi tonga mafamda operation chathaduna khulai kaya fagatpa leptri ngarang Imphal East District ki Haingang Police Station na konba awang pochangbam gi chingi sarukta chathakiba operation da khulai kaya fagale hari fagalaba khulai sing adudi magazine yaudaba SLR rifle ama magazine yaudaba MMZ carbine ama .32 gi pistol ama Countrymet 51mm mortar ani .32 gi live ammunition ani detonator yaudaba kuntrataruk hand grenade ama number 80 Mark 1 grenade ama smoke shell ama radio set ama fagat pangam khi hari fagalaba polam sing asi mari lenaba police station sinda khusina khre hari amaramda Manipur Leingakna changsilapa war on drug khongjangi saruk ama oina Kangpopi district ki cycle police station gi manung channa Mohunjang village ki chingi sarukta ekar kuntra manga romda tharamba popi pambi sing Manipur police CRPF forest department amadi executive magistrate ki apunba kanguna yanthatuna mahan khibaga lolana police ki kanguna FIR amal okhatkre hari February taragi ayupung taramathoida assembly mifam kaukhrei Tha asigi kunmathoida Tamenglong district headquarter da phamkiba state cabinet mifamna mathang ta February tara da assembly mifam phamnaba warep lokhibagi matung governor gi pautak matung ina assembly mifam kaukhrei hari Manipur Legislative Assembly ki Secretary K Magazine na khuyek piduna ngarang thokiba order amagi matung ina Manipur Governor Ajay Kumar Vallana tarani thoishuba Manipur Legislative Assembly ki tare chuba mifam lakliba February taragi ayupung taramathoida kaukhrei Adum oinamak mifam aduga mari lenana Business Advisory Committee ki mifam phamdribana session adu numit kayani oigadage amadi kari budget sing puthokadage habadudi khamangamdri
ब्रेस्ट कैंसर की हेक मथंगदा सर्विकल कैंसर असी मणिपुरदा ख्वाइदगी नाबा कैंसर मखल अमा ओइरे हाइना फोंदोरकली। कार्निकोस कैंसर केयर मणिपुर की गायनोकोलॉजिकल ऑन्कोलॉजिस्ट की कंसल्टेंट डॉक्टर थिंगुजम जेम्स ना हाइख्रे ब्रेस्ट कैंसर की हेक मतुंगदा सर्विकल कैंसर असी मणिपुरदा ख्वाइदगी यामना नाबा कैंसर मखल अमा ओइरी। वाफम असी सर्विकल कैंसर अवेयरनेस मंथ कमरी लेनना जानिम्स कैंप लेबा कार्निकोस मणिपुर कैंसर केयर इंस्टीट्यूट एंड रिसर्च सेंटर दा पांगथोपा पेंटर कंपटीशन अमगा मरी लेनना महाकना फोंदोखेबनी। थौरम अदुगा मरी लेनना डॉक्टर जेम्स ना हाई जनवरी था असी मालेमगी सर्विकल कैंसर अवेयरनेस मन हाइदुना चही खुदिंगी पांगथोलगा लाकली मदुगी सरुक अमा ओइना ngasi कार्निकोस मणिपुर न सिलगा सर्विकल कैंसर का मरी लेनना क्लास 7 दगी 10 फावगी महिरुसिंगी ओइबा पेंटिंग कंपटीशन असी पांगथोपनी हौगलगलिबा अंगांग सिंगदा सर्विकल कैंसर की अवेयरनेस निंगथीना पीबीरबदी मसिदगी ngakthokpa ngamgani मरमदी सर्विकल कैंसर असे स्क्रीनिंग तौथोलबदी मसिदगी ngakthokpa ngami हाइरिबा कैंसर मखल असी HPV हाइना खंगनबा वायरस मखल अमना थोखनबा मरमना अंगांग नुपी मचा अमसुंग नुपा मचा सिंगदा वैक्सीन कापथोलबदी लाइना असिदगी ngakthokpa ngami चही 30 की मथक्ता लेबा मियोइसिंगी ओइनदी चही मंगा लेरगा स्क्रीनिंग तौथोपगी तंगाई फदब लै ब्रेस्ट कैंसर की हेक मथंगदा सर्विकल कैंसर असे मणिपुरदा ख्वाइदगी नाबा कैंसर मखल अमा ओइरी मणिपुर की ओइना मियोइ चामगा कुलहुमदोय खुदिंगी मियोइ अमा अमदी सर्विकल कैंसर नारकपा याबगी ओइथोपा चाउना लै मरम अदुना सर्विकल कैंसर दगी ngakthokpa ngamnaba मिपुं खुदिमक्ता अवेयरनेस पीबा मथौ ताई हाइना डॉक्टर जेम्स ना मखाताना फोंदोखी। पाउगी मरक थना लोयालम ई-पाउ ताबिरिबा खुदिमकना चैनल असिबु नुंसिबिदुना लाइक अमदी सब्सक्राइब तौबिदुना सब्सक्राइबर मसिंग हेंगत हनबदा अदोमसु मतेंग पांगबियु। अरोइबदा मरुइबा पाउ अमुका हना पिजरी लेंगांगना सोथरबा सिंगी तेंगबांग हाइबा स्कीम अमा हौदोक्तुना मतेंग कया पीरी हाइना चीफ मिनिस्टर ना फोंदोरकली IRB पर्सनल अमा सीदुना लेरमलै लेंगांगना ngami haiduna manipurda chahi mari muk local body singi mikhal pangthoktana constitution khongoinaduna leire haina heramani na phongdorakli matang asida loyalam e-PAO na numidangi pau pibel lezare tabiri ba khudimako amuka hana khurumjari।